ꯃꯌꯥꯝ ꯏꯀꯥꯏ ꯊꯕꯤꯁꯦ ꯍꯟꯗꯛꯁꯤꯗꯤ ꯀꯁꯥꯒꯤ ꯕꯂꯥꯒ ꯒꯣꯀꯨꯜꯒꯅꯦꯕ ꯒꯣꯀꯨꯜ ꯊꯣꯛꯂꯦ ꯐꯨꯔꯤꯒꯦ ꯉꯁꯪ ꯉꯥꯅꯨ ꯀꯔꯤ ꯂꯩꯇꯅ ꯃꯕꯨꯛ ꯀꯪꯇꯛꯀ ꯇꯧꯏꯅꯦ ꯑꯩꯈꯣꯏ ꯒꯣꯀꯨꯜꯁꯤ ꯒꯣꯀꯨꯜ ꯃꯥꯜꯂꯦ ꯍꯥꯏꯔꯕꯅꯦ ꯑꯩ ꯁꯛꯁꯦ ꯐꯖꯅ ꯆꯥꯊꯔꯒꯦ ꯑꯣꯔꯤꯖꯤꯅꯦꯜꯗꯨ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯨ ꯅꯠꯇꯦꯀꯣ ꯀꯩꯅꯣꯅꯦꯕ ꯑꯉꯥꯡꯒꯤ ꯕꯂꯥ ꯊꯣꯛꯂꯛꯑꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯨꯏꯁꯨ ꯎꯔꯦ ꯕꯂꯥ ꯃꯥꯜꯂꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯐꯖꯅ ꯆꯥꯊꯔꯒꯦ ꯑꯃꯠꯇ ꯂꯦꯝꯗꯅ ꯑꯗ ꯕꯂꯥꯒꯤ ꯁꯝꯂꯥꯡ ꯑꯀꯣꯏꯕꯤ ꯁꯝꯂꯥꯡ ꯂꯨꯄ꯭ꯔꯥꯎ ꯇꯧꯕꯤ ꯁꯝꯂꯥꯡ ꯌꯦꯔꯨꯝ ꯕꯣꯔꯥ ꯍꯥꯎ ꯍꯥꯏ ꯃꯌꯥꯝ ꯌꯥꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯔꯧ ꯊꯣꯡꯕꯅꯤ ꯁꯤꯒ ꯔꯧ ꯃꯀꯣꯛ ꯂꯩꯔꯦ ꯁꯤꯒ ꯔꯧ ꯃꯃꯩ ꯂꯩꯔꯦ ꯁꯤꯒ ꯔꯧꯒꯤ ꯃꯊꯥ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤꯒ ꯀꯩꯅꯣ ꯌꯦꯅꯝ ꯕꯣꯔꯥ ꯌꯦꯅꯝ ꯕꯣꯔꯥ ꯂꯩꯔꯦ ꯑꯁꯤ ꯈꯥꯖꯤꯡꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯁꯤꯃꯦꯟ ꯑꯁꯤꯟꯕꯤ ꯑꯗꯨꯒ ꯀꯩꯅꯣ ꯊꯕꯤ ꯂꯩꯔꯦ ꯃꯆꯤꯗ ꯀꯣꯠꯅꯕ ꯏꯀꯥꯏꯊꯕꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯏꯀꯥꯏꯊꯕꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯈꯔ ꯌꯨꯇ꯭ꯌꯨꯕꯇꯒ ꯈꯔ ꯐꯦꯁꯕꯨꯛꯇꯒ ꯌꯥꯝ ꯐꯥꯎꯒꯠꯂꯦ ꯃꯔꯝꯗꯤ ꯀꯨꯜ ꯑꯦꯟ ꯕꯂꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯤꯁꯟ ꯏꯔꯣꯝꯁꯤꯡꯒꯅ ꯑꯩꯁꯦ ꯒꯣꯀꯨꯜ ꯃꯥꯜꯂꯦꯒ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯕꯂꯥ ꯃꯥꯜꯂꯦ ꯀꯥꯏꯅ ꯇꯧꯗꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯃꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯪꯗꯤ ꯅꯨꯡꯉꯥꯏ ꯀꯔꯤ ꯐꯥꯎꯒꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤ ꯍꯥꯏꯕꯗꯤ ꯕꯂꯥ ꯑꯃ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯁꯨ ꯃꯤꯡꯇꯁꯨ ꯍꯥꯞꯄꯤꯔꯤꯁꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯑꯗ ꯉꯁꯤꯗꯤ ꯒꯣꯀꯨꯜ ꯃꯥꯜꯂꯦ ꯍꯥꯏꯔꯕꯅꯦ ꯑꯩ ꯁꯛꯁꯦ ꯐꯖꯅ ꯆꯥꯊꯔꯒꯦ ꯅꯪꯗꯤ ꯉꯁꯤꯗꯤ ꯕꯂꯥ ꯃꯥꯜꯂꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯐꯖꯅ ꯆꯥꯊꯔꯒꯦ ꯑꯃꯠꯇ ꯂꯦꯝꯗꯅ ꯑꯗ ꯃꯌꯥꯝ ꯒꯣꯀꯨꯜꯒ ꯕꯂꯥꯒꯅ ꯉꯁꯤ ꯐꯖꯅ ꯆꯥꯊꯔꯛꯑꯒꯦ ꯁꯨꯊꯔꯛꯑꯒꯦ ꯆꯥꯊꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯊꯦꯡꯊꯗꯕꯤꯗ ꯊꯦꯡꯊꯗꯕꯤꯗ ꯏꯟꯖꯥꯡ ꯃꯍꯤꯁꯦ ꯖꯔ ꯖꯔ ꯂꯥꯎ ꯍꯩꯊꯔꯕ ꯑꯗꯨꯒ ꯕ꯭ꯔꯤ ꯕ꯭ꯔꯤ ꯍꯥꯟꯅ ꯇꯣꯠꯈꯥꯏꯔꯕ ꯍꯥꯏꯕꯅꯦ ꯕꯤꯔꯤ ꯕꯤꯔꯤꯒ ꯇꯣꯜꯂꯨꯅꯨꯗ ꯑꯗꯒꯤ ꯒꯣꯀꯨꯜꯅ ꯕꯂꯥꯅ ꯏꯀꯥꯏꯈꯤꯅꯤ ꯑꯃꯨꯛ ꯅꯣꯛꯀꯗ ꯉꯥꯏꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯩ ꯆꯥꯛꯐꯝꯁꯦ ꯐꯔꯦ ꯃꯌꯥꯝ ꯍꯥꯎ ꯃꯌꯥꯝ ꯉꯥ ꯃꯊꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯦꯅꯝ ꯕꯣꯔꯥ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤ ꯈꯥꯖꯤꯡꯒꯤ ꯑꯃꯦꯠꯄꯤꯒꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯁ ꯋꯥꯎ ꯇꯥꯔꯦ ꯍꯥꯎ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯁꯦ
Nè mà mày được. Thôi thôi bây giờ cái ao bánh răng nhé. Cái là cái giờ nằm chân luôn nằm bây giờ thằng con đi đâu rồi không mình nè nó ngồi mà tại nó ra được không mình như nào Cha chúng ta sẽ thế này đấy. 가진 몇 번씩 làm hảo đấy. thôi thôi làm sao bên. Santiago ấy người ta rằng ấy. Nè mà cô cái da bà hầu là cái. Hảo lắm nha. Thank you, enough bữa. Takat tadi ya.
เอามันแล้วนะโกโยกโยจิมบ้าเราพุ่งเอาตัวเลยตัวปลาพยายามเช่นนั้นเลยต้องปลาจัดตัวเฮ้ยมาเจียงกันเลยไหมเจ้าเราก็จะมาไหนด้วยแม่ค่อยวิดีโอเช่นนู้นบีบตาก็ได้ไลค์ subscribe เสียต่อประกอบอีกกันเนาะแม่saoสู้เลยแบบนี้นะมาตั้งที่ตามุกไก่นั่นแหละสิแม่บายบาย